अहानबद सोशल मीडिया साइट ओरिबि एक्स दा एन बेरेन संगना थगरप पोस्ट तंग मैम दा शेयर तौजगे सुसामपुर डिस्ट्रिक्ट की मनुंग चनबा लनबा टी ब्लॉक दा सखंगदब खुलाई पाइबसिंगना अंगांग नुपी मसा अमा हलंबदु अकन ममोंग दा कंडेम तौरकली मांगना हाइरदुना पंधदना अथॉरिटीना थुबदा हाइरिब मरा लेबसिंग फोकट पग लोइनना जस्टिस फंगहलु हाइब वाफम लोइनना एन बेरेन संगना फुंगदुरकली Amaramdana search operation amasum area domination security force in the friends amasum vulnerable area singda hill amasum Bailey district ki mafam singda satakre hairiba du operation adu da khulai kya recover tawang amle 7.62 mm SLR magazine ga loinana ni loinana 0.22 mm pistol magazine ga country made goeba ama improvised motor pompi ama loinana country made pull mechanism rifle ani loinana number of motor bomb taru 7.62 gi mm gi round nipan motorora handset about fengi ama hairibising asi new kaithel manbi police station gi manungsan ba kangpokpi district ki manungsan leiba general area reva 0.n boizang village fogat pangam khibani haiba manipur police ki update myam la thamjari Manipur optional की मैकई की मरुएबी ई पाउसिंग मियाम दा थमजरी अहानबदा खंगला पाउद की लखसरगा खोंग्राई निक्तुना लैबदी की वाथोक की वरोइसन पुरकप ngamdabani India government Manipur wathok की वरोइसन पुरकना बहन रखिबा था कुनगनि थोइ मपुंग फजिलगलबसु वरोइसन पुरकप ngamdana लैरिबसी खोंग्राई निक्तुना लैबदगिनि वाथोक असि सिन कोकी जौगी मियोइ कंगलुप सिंगना ममांग सही इंग्लिश सिंगनि का कुनगु हुमदुगी मे अहुमदगी खंगौदना मितै मियाम की मथकता वार क्राइम सथरखिबदगी मितै सिंगना लान ngakpigi thabak khakta chathaduna lairakibani mitai singna lan ngakpigi thabak chathaduna lairakhiba dubu central government la darakhiba singi mathakta law gyeba lokhatpham tokpa thabak sing matam sana lokhatpegi mahut thoklibi irang asi mapalam gi khut yawi amuk hai mitai amasung kuki ani gi marakta thokpa irang ne amuk hai tawduna komai yengba mawong gi amot politics chathaduna irang asi loikham naidabu wathok oihaliba asigi maram karigino haibasini Mapa lebak tiki logi wang mada Indo Myanmar ngamkhai lana sanglakhiba illegals immigrants migrants sin koki zau narkoti risingna India gi border state Manipur gi apunba saktam thugairaga makhoi goeba tongan separate administration natragana tongan ba lebak zalengam semnaba Laibak ki mathak war crime chathaduna mitai miyambu paktak mihat massacre amadi yung kai mai thabagi thabak satharaba phawba central government warishin purakna bokhonari haiduna khongrai niktuna lairakibadagi wathok asi malem gi web issue ama oirakhibani amasu malem gi laibak singi maraktagi wathok asigi matangda India government gi lusingba singda penda wafam sing leptana phongdokna balairi India government ki aron be agenda amada Myanmar based militant sing sisinaduna proxy amadi geopolitics ki war sathabada Manipur gi apunba saktambu usin oihenana ba hotna bani haiba wafam phawba lairakli wafam asigi asumba oirabati central government gi lusingba singna masagi border state Manipur bu lumna lawdi haibada haima matokloi central government gi lusingba singna Manipur gi apunba saktam amadi miyam maru oina mitai singbu lumna lawba ngamdriba asigi maram karigino haina nainaba tarabadi Furubasi Khanongpo Asia gi manung sahi sa kya maning tamba lebak Asiatic sovereign country oirakibalam namni India lengan ing kumja lising amaga samapan gani fuga mapanda namlaw loksinduna lebas gi phiba nung da len khiba thawong aduda furup asigi miyam gi maraktagi PNW gi kholaw gi iroinana makhoi gi mangkhraba maning tamba amuk hanjanana ba khulai gi muknaba lairiba sina maram oiraga central government gi lusingba singi koksik poiri masina maram oiraga Manipur gi apunba saktam masetana thugaiba madi mitai gi mapangal hanthalabadi India gi koksik po hanthaba ngamgani haibigi thazba lebidigi sin koki jawbu khulai oina sisinaduna Manipur miyam gi mathakta landa halakhibra haibigi singnaba wang lerakli ko honana bhona phamthui Karigumba wathok asigi waroisin purakna bohona ba matamda Manipur gi apunba saktam amadi administration akaiba pigadaba thabak lokholak pathoklabadi India gi apunba saktam da asauba mai ama laknabagi maram oirakani sai sa kya apunba gi saktam ngaglakhiba Manipur gi miyamna makhoi masagi apunba gi saktam ngakna hingjanabagi dama Yot-khok lal civil war gi khongjang sangsilak pathoklabadi
illegals immigrant migrant lamen tu hen bising dana tana India ki lusing bising ki maphamda awa ba satheng kya ma yung narak loi haning aliti thokliba wathuk asigi waroisin purakna ba khongthang oina koki theory singa madi mitai miyam ani gi marakta central government na sangthok sangsin yadaba buffer zone sem ki baduna maram oiraga koki singi wai patongan ba administration ama seman ba kum thokli masina maram oiraga koki singna namna khundaba mafam singda mitai singna sangnuba matamda pharaga hatpa madi manghan khibagi thawdok sing leptana tholakliba sida lengana makhoi ki mathakta logyoeba action amata lokhatpa ngamdana lairakhiba sina maram oiraga lainga ki mathakta illegal migrants singna lairabra natragana makhoi gi tongan bi administration ama lairabra haibisigi pakhum central government gi lusingba singna pipam thui lamen tuan ba mito miancha khuzog amana laibak ki apun ba saktam da singna duna war crime sa tharakpada tha kungani thoi hena lakshin ngamda ba haibisi aron be agenda ama leibidagi ra haibisini indian mapunglam lainga ki lusingba puksel senglabadi manipur wathoki waroisin mikup kharagi manungda purakpa ngamgani haiba kangla pawgi editorial myam special content moina myam da thamjari amaromdana rk imona kalimai mandirda rainwater harvesting system ama sangakhri sagolban kendra gi manungsana ward number 24 da laiba kalimai mandir gi premises ta rainwater harvesting system amanga si kendra sigi mla rk imona sangaduna miyamna kusinakri kendra sigi mafam singda nong ising mangandana yoktuna thamnaba wakhalonda mla rk imogi miyam makhara paikhatpa singthani hai oiba thaurang ama oiriba rainwater harvesting system sangabigi thoramuda ward number 24 gi corporator G Binomasum ward number 7 gi corporator RK Jiten Singa community leaders singamadi local community sing sarugaki rainwater harvesting system asi mamang nasu kendra sigi manungsanba ward number 10 da lairiba kwakaithel maikai digi mayai koibi ward number 7 gi manung da lairiba sagolban mabudo mantri lekai da sangaki baga loinana amadi ward 24 gi manung saliba kakhulong da su athupa matamda rainwater harvesting system ama hangdoklagani haiba wafam MLA RK imona phongdoki MLA na makha taraduna laikai miyam ki apamba matung water simaktada mathol ani longba multipurpose building ama athupa matamna saragani haina MLA na lakthokladuna babupara DC banglo manata sagadaba building asigi ground floor na maira pai bisingi thabak thoramgi oina sizinagani duga mathakna office ama oina thangani semga sagatpigi thabak khokre athupa matamda sanga duna miyamna kusinaragani haina su phongdokhi thauramadu wangang khibasingna MLA RK imona kendra sigi mafam kya ra pekhaliba sako thaurang kaya amadi akoi bigi khal kehendna thamnaba thabak sing lokhalakpada APN mamadi thagatpa phongdokhi amaromdana DMU da mahiroi singi consultation workshop pangdokre Manipur State Biodiversity Strategy and Action Plan revision tawbaga mari lendana mahiroi singa madi naha singi weba consultation workshop amanga si dana manjuru University DMU gi Platinum Jubilee Hall pangtokre Foundation for Ecological Security na DMU gi Department of Zoology amasu Manipur Biodiversity board kusamna workshop adu pangtokibani Manipur gi inakhulava biodiversity bu ngak sienduna thamnaba madi thaurang sing lokhatpada mahiroi amadi naha oiribi sing asoba thaudang launaba panamda workshop adu pangtokibani tuan ba college kungamanga amasum university singdagi lakpa mahiroi humdraga manga romna saruk yaduna pangtokiba consultation workshop adu da national amadi global biodiversity goal gi paringda biodiversity conservation taunabagi matangna khanabaga loinana state biodiversity strategy and action plan grassroots level dagi hauna ningthina implement tawbangamna bohonabagi matangna khananenaki CMC Science ki principal Professor M Bhubaneswari DMU ki School of Life Science ki Dean Professor L Hemchandra Assistant Conservator of Forest Dr. Soibam Ravika DMU ki Department of Zoology ki Head Professor L Linthoingambi na resource person oina saruk yakhi amaromdana International Day of Forest 2025 pangtokre celebrating forest and food haiba theme the International Day of Forest 2025 Imperial Hall Classic Grandeur Singmairong da leiba Central Forest Division Forest Department Government of Manipur ni sinduna ngasi pangtokre thauramduna Manipur lenga ki Principal Chief Conservator and Hope Su Oiriba Additional Chief Secretary Textiles Commerce and Industry and TAN Hills Anurag Baspai Principal Secretary Forest Environment and Climate Change
Arun Kumar Sinha amadi Additional Principal Chief Conservator of Forest Administration and Planning Soraipi Basumna atoba mitung len singoina saruk yaki thauramdur akhang hai kyan umangdigi aikoi gi chinjak phanganduna hingnabigi lambi oiriba amadi umang leitragadi miyoi khoi hingba yaroidaba maramna umang ngak senanaba madi kanabigi matang wangangki loinana bandan vikas kendra desh ke amadi umangi pothok tagi chinjak puthok imungi setmi lon hengat hanabigi matangda short film amasu utuna yangminaki Principal Chief Conservator and Hope Suwariba Additional Chief Secretary Anurag Baspai IFS na phongdokibda aikoina sakot thorang gi thabak sing pekhat pada upal gyan that pigi sana BS khara hongdolaga sakot thorang su tausi duga upal su yariba makai soktana bonasi asangbu upal masing yamna laiba makai aikoina hingbada nungai gadori ben habisimi pung khudingi wakhal laminasi upal leitrabade aikoi nungai ni hingba ngamloi umang leitragadi aikoi chinjak phangdaduna hingba yaroi ki Magna hai Manipur gi geographical area gi sada humdraga mari romdi umang oibana lau singu taunabagi mafam yamdi maram asina mising yam khalakpagi matungina state asida puthokpa puthok khaktana sijinaba konadabadagi sana thaknaba yauna maru oiba polam sing atoppa state gi pusilaktuna sijinari bani haiki Thauramdur Manipur gi tuan district singdigi lakpa BDP ke singi stall sing hangdur umang gi pothok na semba chinjak sing imung manung sizinaba polam sing urkul district gi purakpa nungi pukham tengkot saphu yal amadi Bisnupur district ki BDP ke sing semba compact harnessing ba miyam utki technical session da DFO Bisnupur Romabati Waikom MFS na food security through forest haibi hiramda madi conservator of forest eastern circle aduga chairman FDA Kamjong Tengnopal Sandel develop lai prakpamna employment opportunities in forest haibi hiram wangang dunu saruk yakiba bihi ke member khuding khangmina khianasu pausta makhatarakli atopa pom ne Russia Ukraine 6 pair gi hotnari wising UN chief Guterres na taram okre Handak US na Russia amasum Ukraine ga tungan wari sakraba matung Russia amasum Ukraine gi marakta 6 pair da anoba progress lakpada UN Secretary General Antonio Guterres na taram okri haina yums kasunumi ki athengwada thadokhiba UN gi statement man haidi statement aduda Guterres na United States ki President Donald Trump amasum Russian Federation ki President Vladimir Putin na energy infrastructure 6 pair amasum Black Sea da jahasing satpada khudong thiba thokandanaba thaurang sing thabak oina pangthoknaba negotiation singi matangda lakthokiba wafam sing taram okhi energy gi matana 6 pair tauna piyana ba ma President Trump amasum Ukraine gi President Volodymyr Zelensky na lakthokiba amasum Black Sea de 6 pair pakthok sakthokna ba technical team singna lakthokiba sutaramna okhian spauction makhatana phungdorokli khongthang sing sina lankan khatana ba mari lena ba actors sing punamaki marakta makhatana khana naina ba khudong san gadaba manamabu thajana ba samgana ba maru oiba thaurang sing utle haina makna phongdo khiana spouse na makhata na phongdo rakli du tentak na sumna myam da thamjaramgi hausukui nati myam paus matang sita lusinjaragi masum myam puna no update ngamina sena channel sigi makai degi myang infam na makhata na thamjari myam puna no update ngamina si